Hi everyone. Ngasi sa Manipur chattoy-niko isagi personal thabang khaki aigi ado bag macha sim pure luggage ka pudre ai ngasi dum chala ngasi dum halaktoy ni. Jipung mga makai tare ko. Mga makai thon. Good morning. Ayo angan ba yung sasa. Ni thora pas. Airport chatli ko jek ado anga ani magloi thaname ado balbi di handak na first time ni ko ma thanani se ma yaw da su mai ti hang du mai da and small bags under the seat in front of you. Just shut off the seat belt. Re chicken thong ba. So guys, as you go, yum yore. Assign a video read that airport the Yoruba Itabok down Chatori, do Halaga, Sakman, you know, Chato, chicken thong. Yeah, you come down there. Give it. Pay go give you. Wow, guy, come la much. Mulle ba mapan di kem kem la manung sini yam hawe ai jom pucha hang ye moi du ka rai be ma sike ko hang ba lipstick sike kai no cha ye Mai am ga hai ro ba sike kai ma min ka ge ba si hai si ma min min hai ro hang de to smai oi hao di hao ye khum me ꯅ ꯊꯥꯃꯨꯛ ꯂꯥꯛꯄꯗ ꯑꯩ ꯀꯣ ꯐꯤ ꯄꯣꯠ ꯆꯩ ꯌꯥꯝꯃꯟꯅꯤꯅ ꯑꯩꯅ ꯐꯤ ꯈꯔ ꯊꯝꯃꯝꯕꯅꯦꯕ ꯑꯗꯨꯒ ꯑꯩ ꯐꯤꯁꯦ ꯀꯩꯅꯣ ꯇꯧꯔ ꯎꯆꯤꯅ ꯆꯥ ꯂꯩꯔꯝꯕꯩ ꯋꯥꯅꯤ ꯀꯥꯏꯅꯣ ꯊꯤ ꯈꯪꯗꯦ ꯑꯣ ꯁꯤ ꯂꯩꯔꯦ ꯇꯨ ꯑꯩ ꯗꯦꯅꯤꯝꯒꯤ ꯁꯔꯠꯁꯦ ꯎꯆꯤꯅ ꯆꯥ ꯂꯩꯔꯝꯃꯦ ꯇꯨ ꯀꯥꯇꯤꯅ ꯆꯞꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯌꯥꯝ ꯍꯩꯅ ꯆꯤꯛꯇ꯭ꯔꯣ ꯑꯗꯨꯅꯦ ꯁꯤꯗ ꯑꯃꯒ ꯑꯗꯩ ꯈꯨꯗꯥꯡꯒꯤ ꯑꯃꯒ 우지나 마하우 땅래 메도 데 ꯑꯩꯈꯣꯏ ꯃꯥꯏ ꯐꯅꯦꯛꯁꯤꯗ ꯌꯣꯡꯇꯨ ꯂꯣꯏ ꯆꯥꯊꯣꯛꯑꯦ ꯎꯆꯤꯅ ꯑꯩꯌꯥ ꯇꯧꯁꯤ ꯄꯥꯝꯃꯨꯕꯅꯦ ꯌꯣꯡꯇꯨ ꯐꯅꯦꯛꯀꯥꯁꯦ ꯍꯣꯇ꯭ꯔꯣꯡ ꯍꯣꯜꯂꯦ ꯂꯕꯨꯛꯀꯤ ꯏꯅꯦꯒꯤ ꯋꯥꯏꯗꯣ ꯑꯝꯇ ꯇꯧꯈꯣꯏꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯣ ꯂꯕꯨꯛꯀꯤꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦꯀꯣ ꯑꯩꯈꯣꯏ ꯍꯦꯛ ꯃꯅꯤꯡꯁꯦ ꯌꯨꯝꯁꯦ ꯂꯕꯨꯛ ꯃꯌꯥ ꯑꯣꯏꯕꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯁꯦ ꯄꯨꯔꯥ ꯂꯕꯨꯛꯅꯤ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯍꯣꯡꯉꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯀꯣ ꯑꯩꯈꯣꯏ ꯂꯕꯨꯛ ꯃꯌꯥꯗ ꯂꯩꯌꯦꯅ ꯑꯩꯈꯣꯏ ꯃꯥꯅ ꯂꯕꯨꯛꯀꯤ ꯏꯅꯦꯅ ꯀꯧꯔꯦ ꯑꯩ ꯃꯃꯤꯡꯗꯤ ꯐꯖꯗ꯭ꯔꯣ ꯊꯣꯡꯒꯥꯟ ꯁꯥꯡꯕꯗꯣ ꯑꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯁꯥꯡꯉꯤꯗꯅ ꯑꯗꯨꯒꯤ ꯑꯥꯗꯩ ꯂꯧꯔꯛꯑꯦ ꯑꯣ ꯊꯣꯡꯒꯥꯟꯗꯣ ꯀꯣꯟꯊꯣꯡꯗꯩ ꯂꯥꯎꯔꯛꯄ ꯀꯣꯟꯊꯣꯡ ꯁꯥꯡꯕꯒꯤ ꯁꯤ ꯐꯅꯦꯛꯁꯤꯁꯨ ꯌꯦꯡꯉꯨ ꯐꯅꯦꯛꯁꯦ ꯑꯃꯈꯛꯇ ꯅꯠꯇꯦꯕ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯦ ꯐꯅꯦꯛꯁꯤꯗꯤ ꯃꯌꯥꯝ ꯐꯔꯤ ꯇꯨ ꯎꯆꯤꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯎꯕꯖꯥꯔꯥ ꯈꯪꯗꯦ ꯀꯩꯅꯣꯅ ꯐꯣꯠꯇꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯖꯤꯟꯁꯀꯨꯝꯕ ꯇꯥꯏꯁꯤꯟꯕꯗ ꯐꯣꯠꯇꯗꯤ ꯌꯥꯔꯣꯏ ꯄꯨꯔꯥ ꯀꯥꯇꯤꯅ ꯆꯞꯄ ꯑꯗꯨꯃꯥꯏꯅ ꯆꯤꯛꯑꯦ ꯀꯃꯥꯏꯅꯕꯨ ꯆꯤꯛꯏꯅꯣ ꯌꯥꯝ ꯍꯩꯅ ꯆꯤꯛꯇ꯭ꯔ ꯎꯆꯤꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯆꯥꯊꯣꯛꯈ꯭ꯔꯦ ꯄꯥꯁꯣꯏꯒꯤ 우지 ꯍꯩꯌꯦ ꯐꯦꯃꯁ ꯖꯤꯟꯁ ꯆꯥꯕꯒꯤ ꯅꯪ ꯉꯁꯥꯏ ꯀ꯭ꯋꯥ ꯂꯩꯔꯛꯈꯤꯗꯥꯏꯅꯦ ꯀꯥꯏ ꯑꯁ ꯄꯤꯔꯛꯑꯣ ꯏꯟꯖꯥꯡ ꯍꯥꯎꯇꯕꯩ ꯊꯨꯝ ꯌꯥꯛꯄꯩꯅꯦ ꯑꯗꯨꯅ ꯍꯥꯎꯋꯤꯗ ꯂꯩꯔꯤ ꯊꯨꯝ ꯈꯔ ꯌꯥꯛꯈꯤꯕꯩ ꯋꯥꯅꯦ ꯁꯤꯁꯦ ꯑꯗꯣ ꯑꯩꯅ ꯆꯤꯅꯝꯒꯦꯅ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯦꯅ ꯂꯩꯍꯟꯕꯅꯤ ꯁꯤꯁꯦ ꯀ꯭ꯋꯥꯁꯤ ꯀꯩꯅꯣ ꯖꯥꯔꯗꯥ ꯅꯪꯅ ꯂꯩꯍꯜꯂꯤꯔ ꯑꯩꯅ ꯂꯩꯕꯤꯔꯤꯔꯣ ꯑꯣ ꯂꯩꯕꯤꯔꯛꯏꯕ ꯌꯥꯎꯗꯕꯅꯤ ꯀ꯭ꯋꯥ ꯊꯛꯄ ꯍꯩꯇꯕ ꯑꯉꯥꯡ ꯑꯃꯅ ꯇꯧꯔꯛꯄꯅꯦ ꯑꯗꯨ ꯍꯥꯏꯕꯤꯔꯦ ꯀꯅꯥꯒꯤꯅꯣ ꯀꯅꯥꯒꯤ ꯗꯨꯀꯥꯟꯗ ꯂꯩꯔꯤꯅꯣ ꯍꯥꯎꯗꯤ ꯍꯥꯎꯅꯤꯍꯦ ꯃꯤꯁꯨ ꯐꯖꯗꯕꯩꯁꯤꯕꯨ ꯍꯥꯏꯖꯤꯜꯂꯦ ꯅꯪꯅ ꯁꯨꯅꯨꯁꯨ ꯌꯥꯝꯃꯟꯕ ꯃꯥꯜꯂꯦ ꯈꯔ ꯂꯧꯊꯣꯛꯀꯦ ꯈꯤꯇꯪ ꯇꯪꯈꯥꯏ ꯑꯃ ꯂꯧꯊꯣꯛꯀꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯏꯟꯖꯥꯡ ꯊꯣꯡꯕꯗ ꯊꯨꯝ ꯌꯥꯛꯈꯤꯕꯗꯣ ꯑꯗꯨ ꯐꯅꯕꯅꯦ ꯁꯨꯅꯨ ꯆꯥꯔ ꯊꯨꯝ ꯌꯥꯛ ꯐꯕ꯭ꯔꯥ ꯍꯥꯏꯁꯦ ꯉꯁꯤꯗ ꯇꯥꯖꯔꯤꯌꯦ ꯃꯌꯥꯝ ꯁꯨꯅꯨ ꯆꯥꯔ ꯊꯨꯝ ꯌꯥꯛꯄ ꯐꯩ ꯍꯥꯏꯗꯤ ꯐꯥꯒꯤ ꯇꯧꯅꯤꯗ ꯑꯗꯨꯗꯤ ꯃꯅꯥꯁꯦ ꯌꯥꯝꯗ꯭ꯔꯦ ꯈꯔ ꯑꯃꯗꯤ ꯄꯅꯤꯔꯒꯁꯨ ꯍꯥꯞꯅꯩ ꯖꯔꯗꯥ ꯅꯠꯇꯦ ꯁꯤꯁꯦ ꯁꯥꯗꯥꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯄꯥ ꯂꯥꯎꯔꯤ ꯅꯨꯄꯤꯅ ꯖꯔꯗꯥ ꯆꯥꯏ ꯍꯥꯏꯔꯤꯅꯦ ꯑꯩ ꯖꯔꯗꯥ ꯆꯥꯗꯦꯕ ꯀ꯭ꯋꯥꯁꯤꯁꯨ ꯅꯣꯡꯃꯗ ꯅꯠꯇꯦ ꯊꯥ ꯑꯃꯗ ꯑꯃꯨꯛ ꯈꯛꯇꯪ ꯊꯨꯝ ꯌꯥꯛꯀꯥꯟꯗ ꯀꯕꯣꯛ ꯂꯩꯁꯦ ꯐꯖꯅ ꯁꯥꯠꯂꯦ ꯃꯅꯝ ꯅꯨꯡꯁꯤꯕꯤꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯑꯣ ꯂꯥꯛꯑꯦ ꯃꯅꯝ ꯂꯥꯛꯑꯦ ꯏꯁ ꯀꯐꯣꯏ ꯃꯄꯥꯟ ꯁꯥꯔꯦ ꯁꯤ ꯀꯐꯣꯏ ꯄꯥꯟꯕꯤ
ꯑꯋꯥꯡꯕꯅꯤꯅ ꯆꯣꯔꯐꯣꯟ ꯑꯣ ꯉꯁꯥꯏ ꯑꯩꯅ ꯆꯥꯕ ꯍꯩꯗꯣ ꯁꯤꯗ ꯂꯩꯔꯦ ꯈꯨꯏꯔꯦ ꯁꯤꯗꯤ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ ꯌꯥꯎꯏ ꯀꯦꯜꯂꯛꯇ꯭ꯔ ꯃꯥꯜꯂꯦ ꯁꯤꯁꯨ ꯌꯥꯎꯔꯤꯌꯦ ꯁꯤ ꯍꯩꯁꯦ ꯀꯩ ꯀꯧꯕꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯈꯪꯉꯗꯤ ꯃꯌꯥꯝ ꯄꯥꯜꯂꯦ ꯑꯣ ꯅꯍꯥꯟ ꯃꯄꯥꯟ ꯁꯥꯕ ꯍꯩꯅꯧꯗꯨꯅꯦ ꯌꯥꯝ ꯊꯨꯅ ꯆꯥꯎꯔꯝꯗ꯭ꯔꯥ ꯇꯨ ꯄꯥꯜꯂꯦ ꯍꯩꯅꯧ ꯃꯌꯥꯝ ꯄꯥꯜꯂꯦ ꯍꯩꯅꯧ ꯑꯁꯥꯡꯕ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯗꯒ ꯌꯣꯟꯕ ꯑꯁꯥꯡꯕ ꯑꯩꯈꯣꯏ ꯍꯩꯅꯧ ꯈꯨꯅꯤꯡꯃꯨꯛꯀ ꯁꯥꯡꯕ ꯍꯩꯅꯧꯗꯣ ꯑꯗꯨꯒꯨꯝꯕ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯉꯥꯛꯇꯪ ꯅꯣꯛꯁꯦꯅ ꯃꯌꯥꯝ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯉꯥꯏꯈꯣ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯦ ꯂꯥꯡꯉꯦ ꯃꯤꯁꯦ ꯑꯝꯇꯪ ꯊꯣꯛꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯥꯏꯕ ꯍꯥꯞꯐꯝ ꯄꯤꯗꯦ ꯉꯥꯏꯈꯣ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟ ꯁꯤꯠꯂꯦ ꯄꯥꯏꯒꯤꯗꯣꯔꯦ ꯐꯤꯒ ꯍꯣꯡꯗꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯣꯏꯔꯦ ꯆꯣꯠꯂꯗꯤ ꯕꯦꯝꯃ ꯂꯥꯡꯒꯅꯨ ꯆꯣꯠꯂꯦ ꯂꯣꯏꯔꯦ ꯐꯤꯒ ꯍꯣꯡꯉꯨꯔꯗꯅꯦ ꯁꯨꯃꯥꯏꯅ ꯌꯨꯝ ꯆꯠꯈꯤꯗ꯭ꯔꯕꯅꯤ ꯏꯌꯥꯔꯄꯣꯔꯠ ꯃꯤ ꯄꯣꯠꯁꯦ ꯆꯥꯎꯗꯅꯕ ꯍꯥꯏꯅ ꯑꯩ ꯂꯒꯦꯖꯇꯨ ꯄꯨꯖꯔꯛꯇ꯭ꯔꯕꯅꯤ ꯍꯦꯛꯇ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯥꯕꯤ ꯃꯁꯨꯒꯤ ꯁꯤꯡꯖꯨ ꯆꯥꯅꯕ ꯃꯆꯟ ꯁꯤꯡꯖꯨꯒꯤ ꯃꯆꯟ ꯆꯤꯜꯂꯤ ꯃꯌꯥꯝꯁꯤ ꯌꯥꯝꯈ꯭ꯔꯦ ꯁꯥꯕꯁꯤꯗ ꯏꯪ ꯂꯥꯎꯋꯦ ꯏꯁꯤꯡꯁꯤ ꯃꯣꯔꯣꯛ ꯍꯥꯞꯄꯦ ꯁꯣꯔꯁ ꯆꯤꯛꯀꯟ ꯁꯃꯣꯁꯥꯁꯦ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯅ ꯌꯥꯝ ꯄꯥꯝꯖꯕ ꯃꯥꯅ ꯇꯕꯩꯅꯤ ꯃꯅꯤꯄꯨꯔꯗꯩ ꯆꯤꯛꯀꯟ ꯁꯃꯣꯁꯥ ꯄꯨꯔꯛꯑꯦ ꯐꯣꯡ ꯐꯣꯡ ꯁꯥꯏꯌꯦ ꯁꯥꯅ ꯆꯥꯖꯔꯗꯤ ꯍꯥꯎꯗꯕ ꯌꯧꯕꯗꯗꯤ ꯈꯤꯇꯪꯗꯤ ꯈꯨꯏꯔꯅꯤ ꯁꯤꯗꯤ ꯌꯥꯝ ꯆꯤꯜꯂꯦ ꯑꯅꯣ ꯑꯣꯞꯁꯟꯒꯤ ꯏꯌꯥꯔꯄꯣꯔꯠ ꯂꯝꯕꯤꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯀꯩꯊꯦꯜꯗꯒꯤꯅ ꯏꯌꯥꯔꯄꯣꯔꯠ ꯂꯝꯕꯤꯐꯥꯎꯁꯦ ꯄꯨꯔꯥ ꯄꯥꯛ ꯆꯥꯎꯔꯒꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯅ ꯃꯅꯤꯄꯨꯔ ꯂꯝꯕꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯐꯔꯤ ꯅꯨꯡꯉꯥꯏꯇꯕ ꯃꯔꯛꯇ ꯑꯃꯨꯛ ꯁꯒꯣꯜ ꯂꯝꯕꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯂꯩ ꯊꯥꯔꯤꯁꯦ ꯁꯤ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯗꯨꯝ ꯍꯥꯏꯔꯤ ꯌꯥꯝ ꯐꯖꯩ ꯄꯤꯡ ꯀꯂꯔꯁꯦ ꯃꯄꯥꯟꯒ ꯃꯥꯟꯕ ꯈꯔꯗꯤ ꯃꯔꯛꯇ ꯍ꯭ꯋꯥꯏꯠ ꯈꯔ ꯍꯥꯞꯄꯝꯃꯗꯤ ꯌꯥꯝ ꯍꯦꯟꯅ ꯐꯖꯒꯗꯕꯅꯤ ꯌꯥꯎꯏ ꯑꯣꯔꯦꯟꯖ ꯌꯥꯎꯏ ꯋꯥꯏꯠ ꯌꯥꯎꯏ ꯄꯤꯡ ꯌꯥꯎꯏ ꯂꯥꯏꯠ ꯄꯤꯡ ꯌꯥꯎꯏ ꯌꯥꯝ ꯊꯤ ꯐꯖꯔꯦ ꯏꯌꯥꯔꯄꯣꯔꯠ ꯌꯧꯔꯦ ꯍꯧꯖꯤꯛ ꯌꯧꯔꯦ ꯐꯔꯦ ꯂꯩꯔꯣꯀꯣ ꯕꯥꯏ ꯕꯥꯏ ꯕꯦꯝꯃ ꯕꯥꯏ 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 ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯉꯁꯤꯀꯣ ꯕꯜꯕꯤꯗꯣ ꯈꯪꯍꯧꯗꯦ ꯃꯥ ꯉꯁꯥꯏ ꯇꯨꯝ ꯂꯩꯍꯧꯕꯅꯦꯕ ꯉꯟꯇꯥ ꯃꯥ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯍꯧꯒꯠꯂ ꯂꯥꯛꯑꯕꯅꯤ ꯑꯗꯣ ꯃꯄꯥꯟ ꯍꯪꯕꯗ ꯑꯩꯁꯦ ꯕꯖꯥꯔ ꯆꯠꯀꯦꯅ ꯈꯨꯝꯃꯦ ꯍꯥꯏꯌꯦ ꯃꯄꯥꯟ ꯑꯗꯣ ꯍꯣꯔꯦꯟ ꯑꯩ ꯍꯧꯖꯤꯛ ꯃꯥ ꯂꯧ ꯂꯥꯛꯀꯅꯤꯕ ꯏꯌꯥꯔꯄꯣꯔꯠꯇ ꯍꯣꯔꯦꯟ ꯒꯨꯍꯥꯇꯤ ꯌꯧꯔꯒꯀꯣ ꯃꯥꯏ ꯔꯤꯌꯦꯛꯁꯟꯗꯣ ꯌꯦꯡꯁꯦ ꯃꯥ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯒꯨꯍꯥꯇꯤ ꯌꯧꯔꯦ ꯒꯨꯍꯥꯇꯤ ꯏꯌꯥꯔꯄꯣꯔꯠ ꯃꯃꯥ ꯀꯥꯏ ꯆꯠꯂꯨꯏꯅꯣꯕ ꯃꯃꯥ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯕꯖꯥꯔ ꯆꯠꯂꯝꯃꯤꯔꯣ ꯀꯥꯏ ꯆꯠꯂꯝꯃꯤꯕ ꯖꯨꯁ ꯂꯩꯌꯦ ꯌꯨꯝꯗ ꯀꯩ ꯖꯨꯁ ꯂꯩꯌꯦ ꯌꯨꯝꯗ ꯆꯥꯎꯏ ꯆꯥꯔꯣꯏ ꯑꯣ ꯑꯗꯨꯗꯤ ꯆꯤꯆꯦꯒꯤ ꯑꯣꯏꯅ ꯄꯨꯔꯁꯤꯀꯣ ꯆꯤꯛꯀꯟ ꯁꯃꯣꯁꯥꯗꯣ ꯃꯃꯥ ꯀꯥꯏ ꯆꯠꯂꯝꯃꯤꯅꯣꯕ inside of yourself ꯀꯩ inside of yourself go inside of yourself ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯀꯦ ꯅꯪ ꯉꯁꯥꯏ ꯈꯪꯗꯦ 30 ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯀꯦꯕ 9:30 ꯈꯪꯗꯦ 9:30 ꯀꯩꯑꯕ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯆꯠꯄꯅꯣ ꯏꯌꯥꯔꯄꯣꯔꯠꯇꯅꯦ ꯃꯅꯤꯄꯨꯔ ꯑꯦꯒꯥꯕꯣꯛꯅꯅꯦ ꯄꯣꯠ ꯆꯩ ꯊꯥꯔꯛꯏꯕ ꯑꯗꯨ ꯂꯧꯕ ꯆꯠꯂꯣꯏꯕ ꯗꯦꯕ ꯀꯩ ꯈꯜꯂꯤꯅꯣ ꯀꯃꯥꯏꯅ ꯂꯩꯅꯣ ꯀꯃꯥꯏꯅ ꯍꯥꯏꯗ꯭ꯔꯤ ꯀꯥꯏ ꯁꯤꯡꯗ꯭ꯔꯥ ꯑꯉꯥꯡꯁꯦ ꯑꯗꯨ ꯃꯌꯥꯝ ꯒꯨꯍꯥꯇꯤ ꯏꯌꯥꯔꯄꯣꯔꯠꯁꯤꯗꯤ ꯌꯥꯝ ꯂꯥꯞꯄꯦ ꯁꯤꯇꯤꯗꯒꯤ ꯑꯗꯨꯅ ꯌꯨꯝ ꯌꯧꯕꯗ ꯄꯨꯡ ꯑꯃꯃꯨꯛ ꯆꯪꯒꯅꯤ ꯑꯉꯥꯡꯁꯤꯁꯨ ꯋꯥꯔꯅ ꯇꯨꯝꯈ꯭ꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ